Manipur houjik oiriba phivam asigi Matangda Government of India na yamna Maru Oiba Warep ama state asigi meeyamgi damak Athubada Louraklagani haina Chief Minister N Biren thajaba pirakli. Wafam masi Manipur gi tungi laibak lepnabagi anauba lamai ama hangdokpa oina Chief Minister N Biren ngase New Delhi da Union Home Minister Amit Shah unaruraba matung mahakna X da thagalakpa post amada phongdorakibane. Chief Minister N Biren X da thagalakpa post aduna hai ngasi Union Home Minister Amit Shah ka unaduna Manipur da thokliba irang asigi matangda khana nainanabagi ajobo khudong chab ama fangle. Unaba aduda Manipur gi houjik oiriba phivam asigi matangda Maru Oiba wafam kayamarum wari sanaduna tathok tasin tawminakhe. State asigi khwaidagi Maru Oiba ama oiriba irang asigi matangda manung yongna wari sanaduna kumna khanakhe. Athuba matamda Government of India na lamdam asigi meeyamgi damak yamna Maru Oiba Warep ama soidana Louraklagani haibagi thajaba Chief Minister N Biren gi post aduna Manipur meeyamda pikhe. Panba yabadi Manipur da houjik oiriba phivam masigi matangda center gi lujingba sing unarunabagi damak Chief Minister N Biren ngarang nungthil pung 2:30 gi Indigo flight amada New Delhi gi damak Imphal thadokibane. Presna fongba thajaba yaba pawgi likhun amagi matung inade Chief Minister N Biren gi Delhi khongchat ado Union Home Minister Amit Shah na laknaba khanghalakani haire. Nakal amaromda Chief Minister N Biren ngase Union Home Minister Amit Shah unaruraba matung New Delhi gi Dwarka da nauna sagatliba Manipur baban gi phivam haktingnana yengsinkhe. Yengsin khongchat aduda Manipur Legislative Assembly gi Speaker J Saitabrata, Education Minister Des Basanta Kumar amade atay official kayasu saruk yakhe. Dwarka da nauna sagatliba Manipur baban ase mapung fan losilabade cultural landmark ama oina lamdam asig inak khulaba heritage ase masak takpa ngamdagane. Loinana Delhi da lairiba Manipuri sing oina so mamal yamlaba amadi chawthok chaningai oiriba lan ama soidana oiragani haina Chief Minister N Biren phongdorakle.